India yauna India gi awang nongpok lamdamda rims Imphal na Anouba Pandup ama Hangdokhtuna ahanba oina endobronchial tumor cryoresection and deblocking gi procedure pangthok pangamkre hairiba mai pakpa asi institute asigi Department of Respiratory Medicine and Interventional Pulmonology da phangba ngamkibani loinana hairiba procedure asi masagi chahi humbudra suraba nupa amada lungs cancer diagnose tawduna sor honbada chauna awaba mayok narakpadagi kanbangam kiban khangbangam kibani madugi matung ina medical team amana tumor tissue adu ngarang lawthoklaba matung sor honbada waramba adu kokhanki hairi masiga loinana procedure asi pangthok pangamba India gi oina selected institute singi marakta rims Imphal asishu ama oibangamkre media cell nangasi thokpa cherol amana makhataraduna advanced cryogenic workstation asi India gi oinasu akaknaba mafam khara khaktada leiri haina palli